Cycling for Peace in Manipur haiba thimda state asigi district tarataru maksin tungna chatuna inchik pa santi gi paujel pirunaba pandam amagi makhada hokiba March 12 da Bisnupur district ke Lamadong Kaithel da cycle gi kongsang ba hokiba peace cyclist social activist Malem Tongang na hauzik Kakching district ke manung channel leiriba Palenda leibaga Loinana mafam aduwaida akoibada leiba Tonganba Phurup ki Meeyoising Unnabaga Loinana Mapung Phana peace campaign Chathari Mahak March Tara Mangada Palen Thadoktuna Chandel district ta Tungani mafam aduda Makhatana Nongmalayuna Phurup Kayagi Meeyoising Makhatana Unaduna peace campaign Chathakani Haina Loinana Mahak March Tara Taret ki Ayukta Chandel district Thadoktuna Anumit Adumaktada Churchanpur Gidama Kongsangani Hiram Asigi Mari Lainana Churchanpur da Bastoba Civil Society Organization Kayaga Mahakpur district Asida Changakpa Matamda Mapung Phana support Obinaba Amadi Mahaki Kongchat Asi state Asigi district Tarataruk Magsin Tungna Chatkadaba Maramna Makal Amatagi Ayat Apansin Pibidanaba Appeal Torapaga Loinana Mari Lainaba Lengaki authorities Singi Maikaidagisu Matik Jaba Corporation Pibiduna Mapung Phaba Peace Solo Ride Expedition ama oinaraba honabada mateng pibinabasu hairakli hiramasiga mari lainana state asigi chief minister governor amade home minister dasu ayi bacharo sing pisinduna haijaki basu laikrabani hairi ngarang asi ai Kakching district ki manung chana laiba palelda ai hall tawduna laijabani mafam asida hall tawna mafam asida lairiba atopa community gi sirinau singa su wari sanajare hairakanda aigi peace campaign asi mafam asida Mapung Phana makha jathajari adumoinama lagliba March ki tang 10 ga tayat asida ai Chuchampur da changnanabagi damakta ai hakki chapchaba phiret leijai maruoina ai hangna chatkadori ba khongsat asidi Manipur gi Tonganba district 13 makta phawduna chatkadaba adugumlaba peace awareness rally amakhak oiba maramna Chuchampur da based of civil society organization pumna mangnasu ai hakki khongsat asida Mapung Phana Sogatpire Harakanda, Manipur, the Mahosagum Peace and Normalcy, Puraknaba Honabada, Makai Dongi Miam Nasu, Sapsava initiative, Adulawi Dunai Haki, concert asi Mapung Phana support Tohan View Habaki, and on the Miam da Apila Makak Sutazeri. Loinana hang the Lakadoriba, concert asida, Maruina, state government, Kisataki, Maruibo authorities in Nasu. Haki Kongsada Sida, Akumatic Saba, Corporation Pibiduna, Haki Santiki Kongsada Simapung Phana Nabohona Badasu, Sapsaba Todang Lohanzanini.